ngasi numida wairam phongkiba tongan tongan Manipuri siphongsing amasum thokiba thodok wathoksingdagi maroibi I pausing miyamna thamjig yanbada Kuki gi mayokta nagana Makhan area da matam kaktabu total shutdown hokre pungkun gi mari gi manungda lale haijagadabani naga dopsing numit taraga mangani ki manungda Kuki sing konsaram naga area thadoknaba khanghankhre Kangpokpi district ke Longwiram naga village ta konsaram khulga naknaba haukiba leba pokpa numita lamen tuemna Kuki kharana phubaga roinana mobile phone thugairam ki thawong gi mayokta naga lupsingna Makhan area da matam kaktaba shutdown khongjang sangsinba khibaga loinana thawdo odur sienaba Kuki miyoi sing pungkun gi mari gi manungda lale haijagadabani haina demand tawri ke Longwiram khulda Mulai Kuki village ki miyoi sing laktuna liangmai naga nupi ama phubada natana yumpham thonba thingkhibagi wathokdagi Makhan village area da matam kaktaba total shutdown gi khongjang sangsin bawkre lambi da naga pro ki miyam tholaktuna sadoksin thingbagi thabuk sathari amaramda liangmai naga council eastern zone Manipur amasum liangmai kaubru range ship and chairman association ke Longwiram khulga khulda ngang thokhibu thawdo du ipai puna thambiramba liangmai naga miyamgi lamgi haksingbu singnarakpa thawongni mafam adu karigumba amata yanaba leiti tasengna mafam adu ke Longwiram khulgi lamni maram asina thawdo adu sinari ba Kuki singi mathakta action lokhanaba mari lenaba authority da taksingkhre masigi mathakta pungkun ge mari gi manungda Kuki singna victim amasum naga miyam da lala haijagadabani karigumba wafam asira tumina lasalabadi naga miyam gi punsi kanjanaba thabuk lakhotlagani amadi madura tholakpa apapatagi daita pumba Kuki singna pugadabani haina section warol thamnakli all in Pui student unions liangmai naga katimai rongdi Manipur rongmai naga student association Manipur amasum zeme student organization apunba budi ama oriba ZTSA na thawong adu bukana yaning daba phongdoktuna lanai mapu amagi thabak thoram sing tawbada refugee sing Yaosilakpagi kari mathou tai haina hangladuna mapu amana masagi lamda tawningba tawbada kanagum amatagi permission lawba mathou tade haina phongdokre Lanai yum khara madi orphan home sabagi thabak makasa thagadabani haibaga loinana naga nopi ama phubada siena bako ki miyoi sing masana pungkun gi mari gi manungda ke Longwiram naga village ki miyamda lal haijagadabani karigumbu wapam asi thawoidaba tarabadi matung tarakpada tholakpa apapata pumbagi daita ko ki miyoi sing pugadabani hainisu section wapam thamkhre loinana joint tribe association asi gi manungda yawriba tribe Mahiroi marigi volunteers sing na pamdaba thawong sing tholakpada mayoknanaba sem saduna leinaba su khanghankhre nakal amaramda Pudil naga joint action committee na su thawong adu bo akan mamong na kandem tawaga loinana pung nifugo nipan gi manungda Kuki na naga miyam da lala haijagadabani karigumba wafam asi thawoidaba tarabadi naga miyam gi yefanabagi damak sab sawa thabak lokhalagani masida tholakpa apapata punamaki daita Kuki leader sing na pujagadabani hainisu section wafam thamlakli Ningsingba yabadi ngarang Kangpokpi district ki manung chanba konsa khulga nakna leiriba ke Longwiram naga village ta village authority na children's orphan home amasum khulgi yum khara sanaba JCB sijinaduna lebak temduna yumpham thonki tanjadu yumpham thonba yaru haina munlai Kuki village ki na singna law khongduna laklaga athingba pibadana tana sahi miyai chalabi khulsigi nupi amada khut thabagi thawdok thokibani Amaromdana numit taraga mangani ki manungna Kuki sing konsaram naga area thadoknaba khanghankhre konsa khul village authority na ngasi order memorandum ama thoktuna konsaram naga gi lamda saidangduna leiriba lailon wifi Kuki sing asidagi numit taraga mangani ki manungda makhoi gi khul thadoktuna satkinaba khanghankhre memorandum asigi copy sing chief secretary security advisor DGP Kangpokpi gi DC amasum SP amadi UNC da supisingkhre Memorandum adura Kangpokpi district ki Kangsup Geljang subdivision gi manungda leiriba ke Longwiram da ngarang January 3 ta aikhoigi khunja amabu nupi gi ikai khumnaba singnaduna tamthina phujaikibadu matam kya gi mamangdigi liangmai furuki leijarakpa ingtapna nungsi chana leiminaba haipa principle aduna khoi thugaire miyoibi gi minungsi yenglaga na khoibu lailon wifi konsaram naga gi lamda Tanan ama oina sangjapam pikibani adubu nakhoina aikhoigi minungsi adu miraiduna madi kaukthokuna mara leijadraba naga khunja kya gi mathakta anti social oiba thabak kya leptana satharakli foruki khenaba thamdana nakhoibu ngakpiduna lakpa dunga sidi madugi pankhai lalakli memorandum maduna makha taraduna lamapu konsaram amasum tanan lailon nigi marakta
साइन तौनखिबा लिस्ट एग्रीमेंट अदुगी मतमसु हानना लोइख्रे मरम असना कोनसा खुल विलेज अथॉरिटी की चेयरमैन सेक्रेटरी अमदी सिपना पुन खुयेक पीदुना ngasi order memorandum thokliba numit asidagi paraga numit taraga mangani gi manungda konsaram gi lamanungda leiribana khogi khul thadoktuna sakhigadabane hari karigumbu wapum asi thawoidaba tarabadi namduna aikhoi gi lamdagi nakhoi bu tanthokpigi thabuk sa thagani maduru imu nemu tarakwana madugi daita nakhoi na pugodabane hanasu warning tawri Ngasinumida waram phongkiba tongan Manipuri siphongsingdagi amasung thokiba thawdo athoksingdagi maruoibi ipausing miyamna thamjagi hanwada paunikhol pausidagi lakosaraga kukisingna victim amasung naga miyamda lale haijagadabani liangmai naga council eastern zone Senapati district ki ke longwiramda kuki furuki gang khutpu aman naga no pm bunungthil pawop ta phu saiduna thamkiba Tamthiba mong sa tharakiba thong adu boliang mai naga council eastern zone gi mekedi gi akan mamong na condemn tarokli loidana pungkun gi mari gi manuna koki fruit ki makok thong bu lusing basingna victim oidi bi sida formal oina lale haijagada bane rakli kangpopi district ki ke longwiram village da molai koki village ki miyoi singlak tuna liang mai naga no pm phubadana tana yumpham semba thingkiba gi wahaudagi makan village area da total shutdown satakri Lambi da naga ki miyam thulak tuna satok sin thingbi khongjang sathari nakalamaromda ngarang kuki singna satakhiba thawong adu bo liang mai naga council eastern zone manipur na akan mamong na yaning da ba phungdora pagaloina thawdo odur sienari be kuki singi mathakta action lakhotna ba mari leinaba authority da taksinkhre masigi mathakta pungkun ge mari gi manung na kuki singna victim amasum naga miyam da lale haijagadabani kariguma tumina laisilabadi naga miyam gi punsi kanjana ba thabak lokholagani amadi madura tholakpa apapata gi daita pumba kuki singna pugodabani haina section warol thamkhre panbayabadi ngarang kangpokpi district ki manung chanba konsa khulga nakna leiriba ke longwiram naga village da village authority na children orphan home ama amasum khulgi yum khra sanaba jcb sejinaduna lebak temduna yumpham thonki tanjadu yumpham thonba yaroi haina mulai kuki village ki nahasingna law khongduna laklaga athingba pibadana tana sahi mai salabi longwiram naga village ki nupi amada khut tharakpagi thawdo thokibane ari amaromdana okram ibo bina lusingba mpcc gi maruoiba mihutsina governor Ajay Kumar Balaga unakhre Congress Legislature Party CLP gi leader Okram Ibobina lusingba Manipur Pradesh Congress Committee gi maruoiba mihutsingna handakta Manipur gi nauna governor oiraba Ajay Kumar Balaga unaduna Manipur da hana gumtang du leitaba phibam da hanjinana ba hona biu haina taksinkhre thokli birang asida lanjena duna relief camp singda lairibasingna masa masagi mayumda hanjinma ngamlaba matam madutata lamdamsida ingsikpa hanjille haina lawgani heba wafam Okram Ibobina phongdokre MPCC ki president Kaisa Mega Chandra deputy CLP ki leader Kiranjit Congress Legislature Party ki chief whip T.H. Lokeshwar Congress MP Dr. Bimol Akoizam Congress MLA Sujakumar Okram yauba kangbu aduna Rajbona Governor AK Balaga unaduna state oiba issue singi matangda paudambaga loinana lamdamasidu santi hanjin hanana bohona biu haina taksin khibani aidi Amaromdana amukogi kuntraganithu shuba foundation day gi mangoinana lemna mit layeng bamadi anogen thokpagi thoram hagdokre sei sigi satliba mathang tha February gi tang taraganithu da pangthokadaba All Manipur United Clubs Organization amukogi kuntraganithu shuba foundation day gi mangoinana amukona yaima eye hospital khagempali Pankha Huidrom Leka Madi Tuan ba local club Maira Paibi Sing Kusamnaraga Manipur gi mafam kya parks na pangthokadaba free eye cam cum distribution of spectacles lemna mit layeng mamadi lemna anogen thokpagi thoram ngasi Imphal East district ki khundrakpam AC gi Morok Inkhol Youth Development Club MYDC gi samnaraga hawdokre hawdokpagi thoram asida amuko gi president Phairoism Nandoluwang vice president Thambau Secretary Finance Mamosa Takhelama Mamadi Executive Member Maibam Premjit Elias Thabi Sarugyaki Tauramaduga Mari Lainana Amukogi President Phairoism Nando Luwana Fongdokibada Amukogi Foundation Day gi mangoinana lawmission misingda Inkholamadi Labuktana Thanba Ningthamaru Marangsing Parksana Yenthokraba Matungda Amuk Free Eye Cam asi Parksana Pangthoktuna lemna Yenthokpagi Thoramsing Pangthokani Lemna mit layeng ba sida ngawdong cataract laiba yoram labadi makhoi bu operation tawbud amuko amadi yaima eye hospital na pangba ba mateng sing pangadori bani
ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯃꯤꯠ ꯆꯦꯛ ꯇꯧꯕ ꯑꯃꯗꯤ ꯂꯥꯌꯦꯡꯊꯣꯛꯄꯒꯤ ꯍꯩꯅꯕꯤꯁꯤ ꯈꯔ ꯋꯥꯠꯂꯤ ꯃꯤꯠꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯌꯥꯅ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯃꯤꯠ ꯆꯦꯛ ꯇꯧꯕꯤꯕ ꯑꯃꯗꯤ ꯂꯥꯌꯦꯡꯊꯣꯛꯄꯤꯕꯗ ꯄꯨꯛꯅꯤꯡ ꯆꯪꯕꯤꯌꯨ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯍꯜꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯕꯨ ꯃꯤꯠ ꯑꯃꯗꯤ ꯃꯁꯥ ꯐꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯃꯤꯠ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯂꯥꯌꯦꯡꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯊꯝꯁꯤ ꯍꯣꯔꯦꯜ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯍꯥꯏꯈꯤ ꯃꯣꯔꯣꯛ ꯏꯪꯈꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐ꯭ꯔꯤ ꯑꯥꯏ ꯀꯦꯝ ꯀꯝ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯣꯐ ꯁ꯭ꯄꯦꯛꯇꯤꯀꯜꯁꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 100ꯀꯨꯟꯃꯨꯛ ꯂꯥꯌꯦꯡꯈꯤ ꯑꯃꯗꯤ ꯑꯅꯣꯛꯀꯤ ꯃꯊꯧ ꯇꯥꯕ ꯃꯤꯠ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯦꯝꯅ ꯑꯅꯣꯛ ꯌꯦꯟꯊꯣꯛꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯁꯤꯀꯣꯅ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤ ꯅꯨꯃꯤꯠꯇ ꯂꯥꯛꯄꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯦꯛꯄ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯇꯣꯞ ꯇꯣꯞꯅ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯆꯠꯅꯔꯣꯜ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯃ ꯁꯥꯒꯣꯟꯅꯔꯛꯂꯤ ꯃꯁꯤꯃꯛꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯃꯤꯇꯩ ꯈꯨꯟꯅꯥꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯀꯜꯆꯔꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕꯅꯤ ꯍꯥꯏꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯀꯣꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯡꯖꯝ ꯏꯅꯥꯎꯆꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏꯒꯤ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯅꯔꯛꯈꯤꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯏꯅꯥꯠꯀꯤ ꯆꯠꯅꯕꯤꯒꯤ ꯂꯝꯕꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯂꯥꯏꯅꯤꯡ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯒꯤ ꯏꯊꯤꯜ ꯆꯪꯁꯤꯜꯂꯛꯈꯤꯕꯗꯒꯤ ꯆꯥꯎꯅ ꯁꯥꯐꯨ ꯄꯤꯔꯛꯇꯨꯅ ꯃꯔꯤꯡ ꯃꯔꯥꯡ ꯍꯟꯕꯇ ꯅꯠꯇꯅ ꯀꯪꯂꯩꯁꯥꯁꯤꯡꯕꯨ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕꯒꯤ ꯊꯕꯛ ꯑꯃꯗ ꯂꯩꯔꯛꯂꯤ ꯃꯁꯤꯃꯛ ꯃꯤꯇꯩ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯔꯩꯕꯥꯛ ꯑꯃꯗꯤ ꯏꯔꯝꯗꯝꯒꯤ ꯁꯛꯇꯝꯗ ꯑꯣꯏꯔꯛꯂꯤꯕ ꯃꯔꯤꯡ ꯃꯔꯥꯡꯕ ꯑꯃꯗꯤ ꯍꯧꯐꯝ ꯁꯥꯠꯐꯝ ꯈꯪꯗꯕꯒꯤ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯔꯛꯂꯤꯕ ꯑꯃꯗꯤ ꯃꯤꯇꯣꯞꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯃꯔꯝ ꯆꯥꯅ ꯀꯜꯍꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯤꯀꯣꯟ ꯏꯅꯥꯠꯀꯤ ꯆꯠꯅꯕꯤ ꯀꯜꯆꯔ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯁꯟꯗꯣꯛꯇꯨꯅ ꯅꯍꯧꯅꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯀꯜꯍꯧꯅꯕꯒꯤ ꯌꯥꯝꯅ ꯑꯀꯟꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛꯃꯛꯁꯨ ꯊꯥ ꯈꯔ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯍꯩꯖꯤꯜꯂꯛꯈꯤꯕ ꯂꯃꯦꯟ ꯇꯨꯍꯦꯟꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯅꯥꯔꯣꯟꯅ ꯆꯪꯁꯤꯜꯂꯛꯄ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯉꯩ ꯆꯩꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯍꯨꯏꯁꯥ ꯇꯧꯅ ꯑꯃꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯕ ꯊꯧꯔꯝꯁꯤꯡꯁꯨ ꯆꯥꯎꯊꯣꯛꯇꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯐꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄ 6 ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯃꯈꯣꯡ ꯃꯄꯥꯜꯗ ꯂꯩꯃꯈꯣꯡ ꯃꯄꯥꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 13ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯟꯂꯨꯡꯐꯝ ꯁ꯭ꯀꯨꯜ ꯃꯌꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯁꯤꯈꯤꯕ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄ 6ꯅ ꯐꯖꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯅ ꯊꯝꯂꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯁꯤꯈꯤꯕ ꯑꯃꯗꯤ 6ꯅ ꯐꯖꯤꯟꯗꯨꯅꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ CSO ꯑꯃꯗꯤ ꯂꯨꯞ ꯀꯌꯥꯅ ꯂꯦꯞꯇꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯔꯣꯝꯗꯅ ꯁꯑꯣꯡꯕꯣꯝꯗꯒꯤ ꯁꯒꯣꯜꯃꯥꯡ ꯇꯥꯕ ꯂꯝꯕꯤ ꯁꯦꯝꯂꯛꯄꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯝ ꯀꯨꯏꯅ ꯐꯤꯕꯝ ꯐꯠꯇꯅ ꯂꯩꯔꯛꯂꯕ ꯁꯑꯣꯡꯕꯣꯝꯗꯒꯤ ꯁꯒꯣꯜꯃꯥꯡ ꯇꯥꯕ ꯂꯝꯕꯤ ꯋꯥꯇꯔ ꯕꯥꯎꯟ ꯃꯦꯀꯥꯗꯝ WBM ꯑꯅꯤꯔꯛ ꯂꯧꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯦꯝꯕ ꯍꯧꯔꯛꯄꯒꯤꯗꯃꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯑꯅꯤꯒꯤ ꯁꯑꯣꯡꯕꯣꯝ ꯇꯨ ꯁꯒꯣꯜꯃꯥꯡ ꯕꯌꯥ ꯀꯩꯕꯤ ꯔꯣꯗ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯛꯄ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯂꯩꯃꯄꯣꯛꯄꯝ ꯖꯣꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯑꯣꯡꯕꯣꯝꯗꯒꯤ ꯁꯒꯣꯜꯃꯥꯡꯒꯤ ꯂꯝꯕꯤ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 13.5 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯃꯛꯄꯨ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2013ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯉꯁꯤꯗꯤ ꯋꯥꯇꯔ ꯕꯥꯎꯟ ꯃꯦꯀꯥꯗꯥꯝ WBM ꯑꯅꯤꯔꯛ ꯂꯧꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯕꯦꯛꯇꯣꯄꯤꯡ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ